Leimapopam Ranjitagi Matakta KCP Taibanganba Groupna Sirakliba Maral Yumfum Yaudabani Haina Fongdurakli Leimapopam Ranjita President in Charge Trained Nurses Association Jenims na Paumi Singh Unaba Amada Mahangna Jenims Hospital gi nursing contract gi regular tananaba gidamakta paisa mata laukiba leite laufum suthokte Mahaki Matakta Shiriba Maral Yumfum Yaudabani Mahaki Manakta contract gi regular tananaba gidamakta paisa pigiba singna Laktuna Makogi Paisa Hantuknaba Honabada Mating Pangbiu Haina Lakpati Laiki Adumoinamak Mahangna Association Yimingda Tabak Tobo Matamda Senfam Amata Laukiba Laiti Haina Miyangi Mafamda Sengdorakli Tungan mamisak amabu personnel oina direct tawraga heta halage aduga sirasano matagum allegation tawbibase ai thamoide yam pende ai ha government asida government hospital da thabak tawjaba nurse amani awat pana pikthali semgat sagat kadawba mayam singse lakpa mayam singse isagi pocket tagi anabagi oye awada pa I watba test to watba mayam singse ai gi tawriba mafam da aina oti da lai ngai oire aina wards da leiba oire isagi pocket tagi puthoga ahing tum da sada gai honaraga over duty tawraga manipur gi project mayam mai pa handuna manipur gi mingchat purakna ba mani aina chalu ba hiram kudimda manipur imagi da makta mingchat purakna ba honariba misak amada Ibung Wasingna Tijan Bayo Bidana Miwi Karana Tamaga Lobiraga Madamna Tabak Susudana Award Pangina Hybira Basia Sigi Witness Sida A Tamoyam Suksabati no Habida Lebaking by Ibung Wam Oitaragadi Manakarayo Bobo delegate Tawi Haraga Akobutona Hapiraga Shumaina Tabak Shuning Nurse Cam Lake Haraga Akogi Pangan happy bagi mahuda mamale baki da magda phana honari banyum chumna sasari me bami mabu hatke tupke aduga nupini haibagi matagum ki han khanganba office da bom thamba ai giming da administrative block da bom thanamba aduga huji khut thani haibasida siba ki baranjita dinate ai ma ibung iba group ta KCP taibangan bana hat ki bada kainda aki balekte Hey na dum praja mayam aina thabak tawbada khangiba Ranjita ji karai level bo thabak tawbano haiba mi mayam amasulai ibung ikwasing na pulai paibanina ngangbang amdabadagi kibadagi leikibadi yai adubu mana tawba karma haibase ishona di ngalagani taibang mi makha khaba matamda patpanate tawbadabu mi amabu hatnaba mi amabu lekhatanaba shiki thabak tawbasidi ai tawhanjaningde aduga aina haijaningbadi aroibada koigi manipurda leibiriba Ibung Kwa Ade Imai Bel Achum Babu Panbiriba Prazamayam Aibu Ubiriba Prazamayam Aina Tabak Karayo Bobo Nyom Sunatawi Kangbiriba Prazamayam na Angang Gaida Jam Jamna Moi Pesa Handora Moi Ware Haibada Masama Tandana Interest Pubangam Dana Mama Mapa Laitaba Adigiri Imung Pubangam Daba Angang Yam Sida Chetan Tobiraga Aibu Hatkani Haiba Matamda Ai Sibaki Dana Sompokani Aduga Makhatana Libiriba Ibung Kwa Imai Bel Mayamna Sumase Tidopiraga Kari Wayel no Haibadu Tobiu Miwa Yamabu Ngaita Kabarda Putokana Maming Hairaga Sina Kihangani Kangangani Haibadu Sibaki Gadovaran Stadinate Laibak Miamna Jumaran Tidopiraga Miwa Manga Pasha Lauraga Chain Giba Miwa Sidana Tretan Tobiraga Mari Suklay Nadava Angang Isina Wakat Amatang Lakseva Aibu Chimsada Chixilaga Adudagi moina dum waris maka khongna bangam gidre adugi matam gi khoni ina association khoitena association gi ise presidency mana ta chatlaga khoni khatang tana jarugo khatani go adugi aduda switch na dum haibiraki sidi akhoi mana loina tawba ya banate pesa lawba pi bana ba matam da noi khatang na tawbani akhoi ma yaw go Adu khatani akhoi ni chegi mana ta sida bodi je da akhoi na sakhai baki ki ba mata le je ga akhoi ga samnaba khalai de je bana ta di just akhoi gi association amagi president ne haibagi je ju unaba akhoi da moi manga sa haiba ngasai pan gi ba mi manga sa akhoi da pesa da san ga pesa sa handor o thabak sa process tap pe na haibas da handor na ba haiba sa moi una sa yar ta ba dagi akhoi dagi organization na khatan la ko dagi je da Kaneba adayna deadline thanaba akhoi ga model estimate honaraga pesade si gai changre si gai handoage na hainare February gi date kya no akhoi gi da date 21st February ji da akhoi je hainare estimate honare date aduga 24 ji da unaje na akhoi je sat paneba adudagi ne moina akhoi da threat tawra iba mayam je
adagi akoina masa 24 gi nungdang di da akhoi ji guardian bo yauraga edudi noi sumai sum lai badi yaroi parents association TNI gi association gi ise ranjita da haru इचेदी कहीं खंजब नते हौबदे सु कहीं खंगब नते इचेदी इचेदा जो कोई नताना जब का अदुगी दमतने कोई नसी सिदा लाई सिसु इचेदी ससेंग न के तमरा लेजदब नसी hai hai